Operation Shindoor Asi Military Mission Amakhak Natana Honglakliba India ki Shakpham Amani HAINA Prime Minister NARENDRA Modi na PHONGDOKHRE. Prime Minister NARENDRA Modi na hari madudi Operation Shindoor Asi Military Mission Amakhak Nate lonina malengi thakta leivak asigi warep thauna amasung hangalakliba sakti adu utlibani haina PHONGDOKHRE. Mahaki thagi oiba radio ki program ama oiriba man ki baat ki khudangda lamdam asigi miyamda Prime Minister NARENDRA Modi na haiki ngasi Prithvi pumba punsinduna terrorism ki mayokta lebli lonina makhoigi mathakta asauba amasung warefni haiki Modi na Operation Shindoor bo terrorism ki mayokta malem gi oiba mafam singda turning point ama oina thagaki asina India gi mapangal hengalakliba amasung target ki mayek seng bagi khudam amani. Operation Shindoor na terrorism ki mayokta malem gi oiba lanfamda anoba thazaba amasung thauna lingzel piri haina makataki magna makha taduna India gi force singna border landuna terrorist ki infrastructure da stating pikiba adu thagatpa phongdokpaga loinina Operation Shindoor asi aikhoi gi waref thauna amasung honglakliba India gi Shakpham singni haina makha taraduna phongdorakli